Today is a very happiest moment to celebrate this Eid Mubarak, and with this occasion I appeal to all the people, let us live together, let us work together, let Almighty God bless to us to bring peace, normalcy and prosperity. And with this Eid Mubarak, I hope all the people will get happy, and this after a long 1 month Ramzan. Manipur da khundam minariba chingmi tami Hindu Musalman zati khudingmak ing tapna santi leina mara chetpa lengak amagi makhada mara chetpa Manipur ma hoirakna nabagi adugumbagi wakhalon aduda sokhoi dwa yauzai loinana hairiba eid-ul-Fitr asina lakpasida zati khudingmak amaga amaga nungsinana Manipur asida ingna chikna leiba ngambo helasanu. ईद-उल-फितर के जरिए से आज मणिपुर में कुछ दंगा फसाद हो रहा है, सब चैन सुकून शांति जिंदगी वापस आ जाए, वही हम ऊपर वाला से दुआ करते हैं।